Good morning ma'am. Ngasiसे ngasidigi aise video se nongni ti hapa ngam nong mande ko haibadi adugine aina live tawjare se video se namaga amuk kena tawdo upload tawgi matam do farak ta dorba ngasidigi aina nahan haiba hoi right ama chat ken haibdo adu ngasidigi chatore adu dena ngasi hujik ayup sidigi chatpasina hoi 2 3 days muk changni ko lambi se haibdi nong up down to ya lambi ne te sang jam sang lambi se adu dena 하이브디 시대기 ꯆꯠꯈ꯭ꯔꯒ ꯍꯣꯔꯦꯟ ꯃꯐꯝ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩꯐꯝꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯊꯦꯡꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯣꯡ ꯅꯤꯅꯤꯁꯦ ꯌꯥꯔꯒꯗꯤ ꯉꯝꯃꯒꯗꯤ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯝꯒꯗꯧꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯖꯔꯔꯣꯏꯒꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯆꯠꯇꯣꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅꯅꯦ ꯃꯌꯥꯝꯗ ꯉꯁꯤꯗꯒꯤ ꯑꯩ ꯅꯣꯡ ꯅꯤꯅꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯃꯔꯣꯏꯗꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯖꯔꯝꯒꯦ ꯇꯧꯅꯤ ꯃꯌꯥꯝ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯍꯥꯏꯖꯔꯝꯒꯦ ꯇꯧꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯟꯗꯛ ꯆꯠꯇꯣꯏꯕ ꯃꯐꯝꯁꯦ ꯃꯐꯝ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯌꯦꯡ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯅ ꯑꯥꯗ ꯑꯩꯅ ꯃꯐꯝꯗꯨꯗ ꯀꯩꯅꯣ ꯐꯪꯉꯒꯗꯤ ꯆꯥꯟꯁ ꯐꯪꯉꯒꯗꯤ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯊꯥꯖꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯂꯝꯗꯣ ꯁꯥꯡꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯆꯠꯅꯕ ꯇꯧꯔꯤꯉꯩꯗ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯟꯐꯥꯔꯝ ꯇꯧꯖꯔꯝꯒꯦꯅ ꯇꯧꯅꯦ ꯑꯩ ꯅꯣꯡ ꯅꯤꯅꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯃꯒꯗꯤ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯂꯥꯏꯚꯇꯤ ꯇꯧꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛꯀꯣ ꯐꯖꯕ ꯃꯐꯝ ꯎꯔꯀꯥꯟꯗ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯑꯇꯣꯞꯄ ꯑꯩꯒꯤ ꯍꯌꯦꯡ ꯉꯁꯤꯗꯒꯤ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯛꯀꯗꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯑꯩ ꯃꯈꯥ ꯀꯩꯅꯣ ꯇꯧꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯟꯕ ꯍꯩꯇ꯭ꯔꯦꯅꯦ ꯊꯦꯡꯛ ꯌꯨ